खुरुमजरी मियंग ताबिरबा मयाम पुनमपु अहानबदा ISTV न्यूज़ ना तराम ओक्सरी हौजिक अहानबदा ngasiगी मरुइबा पाउ पिजरी Chief of Naval Staff Admiral Sunil Lanba ngasi ahanbo oina Manipur lakre INA Museum yengkre Tourism Department amiyang sangbi tabadigi Manipur gi fazaba mafam oriba khopum tampak lam koiba singi lamthungpam oiba ngamdri amasung Manipur da leiriba lawfam sing asi Organic farming ohenduna Manipur asi organic state tama ohenna bokhonaba tangai fadri haina Kisan Morsa BJP के प्रेसिडेंट नव कुमार हाइक्रे हौजी मखातना मरुबा पाउसिंग सनोन पिजरी चीफ ऑफ स्टाफ कमिटी के चेयरमैन सु ओरिबा चीफ ऑफ नेवल स्टाफ एडमिरल सुनील लांबा नुमित मरिनिगी अवांग नोंपो खोंगसता ngasi मणिपुर थुंगलख्रे ngasi ayuk akhanaba helicopter amada mahak imphal da thunglakibani Mahakna Imphal da thunglaba matung Moirangi INA gi war museum yengki tungda Sendra da leiba Nifrinthoi suba Assam Rifles da sangduna post asigi makok thongbo official singa wari watai sanaki Mahakpu pamu singna interview law na bohonabada ngak seliba kambuna ayaba pikide Admiral Sunil Lanba na mahaki awang no pokhongsa asida reason asigi hauzik odiba security gi phiyam yengsingani IG Air South Headquarters da state asigi security gi phibam khangan gani mahak hayeng Moria da satlaba yai hairi Tourism Department na miyang sangbi dabadigi Manipur gi phajaba mafam oriba khopum tampak lam koiba singi lamthungpam oiba ngamdri hiram sida report ama Pak asidagi ilap laptana mayai rob chawa ising chaibe amana lamdam asigi magun hengal hali ariba posak oina khopum nungai thongi singmai da lairi laisugi mangal phangdringai da kabui singi punsi marel nungda haktuna thambiramli hariba tampaki khopum tampaki kahalakpa matam sida khudam oina habada poi heng khek kaina lam tongan tongan leri hariba lam singa sida mathang pothaba nuaina ma jaga sing dam hoigi akoi ki signboard ibadona akoi nungda sileta haga moi thodo waso ngamdo jection bi chana bi moi ngasi bo practice choro pase ngasi degi sei yankai humbu na wang ni mutkre na habe masi makti taseng harbadi akoi isana isabu masak khangba masi matam sari ngai da pot mam si akoi na documentation to hoba aduga posting adu mayam da awareness piraga yam yam masi mang na thamba si hamaru tampak asigi khas hanong thamba maikai da sung tarama thoina lamdam si hena mapung phahale punamak sit leiduna su state ki tourism department na ngasi phawa lamdam asibu lamkoiba singi lamthungphum oina semkat bibagi mami taatri lamdam asi semkat haningmagi apamba state archaeology department ki superintendent K Dinamanina handakta khopum chingthak chalubada phongdorokli khopumji masai lens nature na landscaping fajar akhoi kayama ukre leisu leide ade masi je tourist spot ama oina haibadi akhoi Manipur government amasu India government na so north east ki tourist ki side sira khara aming thambasida siga janana akhoi na explore amasu han toba si darka oye na ina khanjabadagi chumba heritage saising je tungi khalaga preserve tawnaba amzu tourist attraction oinaba aina adugi khalaga adugi khala laksabani
ꯃꯐꯝ ꯑꯁꯤꯗ ꯑꯃꯈꯛ ꯂꯩꯕꯗ ꯌꯥꯔꯕ ꯆꯤꯡ ꯄꯥꯠ ꯏꯁꯤꯡ ꯆꯥꯏꯕꯤ ꯁꯨꯔꯨꯡ ꯑꯃꯗꯤ ꯔꯣꯛ ꯏꯟꯒꯥꯔꯚꯤꯡ ꯁꯨꯅ ꯂꯩꯔꯦ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯨꯔꯤꯖꯝ ꯁꯥꯏꯠ ꯑꯣꯏꯅ ꯁꯛꯈꯪꯕꯤꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯄꯦꯀꯦꯖ ꯁꯦꯝꯗꯨꯅ ꯌꯥꯎꯍꯟꯕ ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯃꯤꯁꯤꯡꯒ ꯇꯝꯃꯤꯁꯤꯡꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯤꯔꯝꯁꯤꯗ ꯃꯔꯤ ꯂꯩꯅꯕꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯚꯤꯗꯤꯑꯣ एडिटर CS अबोई कैमरामैन जोधा सिनामगा लोइनना पौजमजरीबा रिचार्ड रंजन खोपुम तंपाक नोने डिस्ट्रिक्ट ऑर्गेनिक फार्मिंग की मतंगदा लौमिसिंगदा भाप ताहनबगी नोमगी ओइबा अवेयरनेस प्रोग्राम अमा कक्सिंग डिस्ट्रिक्ट की मनुंग सनबा वांगू लाइफमया लेकायदा पांगथोखरे मणिपुर ऑर्गेनिक मिशन एजेंसी मोमा की थौरामखादा किसान मोर्चा बीजेपी मणिपुर प्रदेश समिति वांगू तेरा अवांग लेकाई लौमी लुपना खुसम नदुना पांगथोखिबा थौरम अदुदा कुंबी केंद्र की MLA S बीरा किसान मोर्चा बीजेपी मणिपुर प्रदेश की प्रेसिडेंट KS नवकुमार वांगू ग्राम पंचायत के प्रधान L शरद तोना मैतई मोमा की प्रोजेक्ट डायरेक्टर के देवदत्त शर्मना मरुएबा मियोसिंग ओइना सरुप याखी किसान मोर्चा बीजेपी मणिपुर प्रदेश के प्रेसिडेंट KS नवकुमारना मणिपुर लेरिबा लौफम सिंगसी ऑर्गेनिक फार्मिंग ओहेंदुना मणिपुर असि ऑर्गेनिक स्टेट अमा ओहेनबा खोनबा तंगाई फदरे ऑर्गेनिक स्टेट ओहेनबगी पांदमदा थरमसी पांगथोकपनि हाइखि अयाबदा कोई होंगलबलिबा कोई रासायन की हार मयाम सिजिन्नतना कोई हक्सांग द सोगलबलिबा अदुगा लैना कया पुरलिबा असिगी मयाम सि मांग द थारे हाइरगा अखोइना मणिपुर द लैगिबा लौबुक सिंदा ऑर्गेनिक की फार्मिंग असि पुसिलबदना मणिपुर द अवोनबा ऑर्गेनिक स्टेट अमा ओइहन्नबगी दमकता हाइरिबा कोई अवेयरनेस प्रोग्राम अच्छी किसान मोर्चा BJP मणिपुर प्रदेश ना मोमा मणिपुर द पुंचिल हाई हाइदगा सिनबगी प्रोग्राम अमकरने जेनिम्सता फमुंग सामा लेगदबा कैंसर हॉस्पिटल अमा साबगी अयाबा यूनियन हेल्थ मिनिस्टर JP नादा न पिरकले हाइना हेल्थ एंड फैमिली वेलफेयर की मिनिस्टर L जयंत कुमार ना फोंदोखरे वाफम से सिंगसमई सिंगामथक थोक्सोम लेकाय दलेबा इबोयामा हॉस्पिटल एंड रिसर्च सेंटर की अहानबा मपोक कुमन थरमदा मिनिस्टर न फोंदोखिबने थौरम अदुदा सीनियर सिटीजन्स फॉर सोसाइटी की जनरल सेक्रेटरी L सदानंद अमदी हेल्थ सर्विसेज मणिपुर की डायरेक्टर डॉक्टर K राजोसु सरुप याखी L सदानंदना मियोइबा खुनाइदा हेल्थ सेक्टर के मरु अबगी मतंगदा वाफम कया फोंदोपगा लोइनना डॉक्टर अमदी नर्स सिंगना कथोपगा लोइनना मथौ तहोनिबगी अपाम्बा फोंदोखी डॉक्टर K राजोना स्टेट असिदा पब्लिक सेक्टर खक्तदा अना लायंगी खुदोंग साबा मिपुम खुदिमक पीबा ओइथोक तबा पांखकने मणिपुर दा लेरिबा प्राइवेट हॉस्पिटल सिंग हेन मगुल लेना मियाम के थबक तौहनिंगी हाइखी L जयंत कुमार ना साउखटपा लेबाक सिंग दा हक्सल की लम यामना लुमना लौनै अफबा गवर्नमेंट अमा हाइबुसी मियाम के पुंसी लनचुम ngak senmini masi phanganaba गवर्नमेंट असिना अंगम्बा थाक त होनरी मणिपुर दा कैंसर लेना की मरमदा वालिबा सिंग यूनियन होम मिनिस्टर दा चट्टुना तक्सिलुबदा जेनिम्स दा फमुंग सामा लेबा कैंसर की सेंटर अमा हांगदुपगे अयाबा पिरकले मसीना थबक ओइना पांगथोरप मतमदा सेल अमदी मतम संगबा मिनम दा चट्टुना लायंग लमसिंग अदु खरा मखै कोखनबा ngamlagani हाइखी Cancer now becomes a headache not only to Manipur but to every state in the Northeast. Cancer I have say that can clear it out. I am the way income to the totally turn out of each state. Cancer की facilities अभी cancer patient कम लोग लेकिन repeat ना वो मतलब के मत लेते हैं लेते तो लेशो है कि कोई ये ना तो reinstall radiotherapy बच्चा आपको लेकिन जब कोई cancer की hospital पे ये तो and now this time they are going to give one full-fledged 100-bed hospital but not theatre ಅದು ಮತ್ತೆ why अनौब सरकार असगी सिंग दससी अमदी खुंगंग दससी हाइबसिना मणिपुर दा पुन हिंगमिनबा अमदी तंगदु लेताबा पुरकपा हौरे हाइना वर्क्स मिनिस्टर TS बिस्वाजना फोंदोखरे वाफम सिंग असि नाउरिया पाखंग लाप केंद्रगी मनुंग सन लेबा क्वाकैथेल हाइनो खोंगनेम्बे थोक्सोम लेकाइदा नौना साबा यूथ राइजिंग स्टार क्लब की संगलेन संगाबगे थरमदा मिनिस्टर फोंदोखिबनी ngasi thormaduda Manipur Legislative Assembly के स्पीकर Y Khemsan MLA Y Surchandra MLA S Subhash Chandra Singhbana maru oiba mioi sing oina saruk yakhi मिनिस्टर बिस्वाजना अनोब सरकार असना हाना लेरंबा सरकार का यंगनबदा तेलबा सही अमगा था खरदा साखुत थरांगदा साद कुंथ्रा हेलगा सटली सरकार असना लंबी थोंग मतंग चानब मोंग द सिंगपिगे थबक सथरी
इलेक्ट्रिक की फिबम सु फगत हनबगा लोइनना अहोंग ममलदा फंगनबा थौरांग तौरी फंगदोखी एनी अखोई प्रजा अमतना सिंगी मम अमदा वफंद हेजिटेशन लेरंबा हौरम मयाम द जिक तिक्रा मखै दिको ए हाबसिमा आइ से तथाजब जु प्रजा दजु फाबि रंगने ना थमजगेबा अदुगा लोना लोना मदुना मरम वरकाना अखोदि ngasi अखोदि यूनिटी यम फॉर्म तबंगमे अमदी पीस लापंगमे अदुना अखोदि एवरी जगह को दमता पीस लेके मफम दा पृथ्वी के मफम को दमता अखोइ चापट पाग जि लेरोय अदुना मरम दि फाइदि फर्स्ट स्टेप ते कोना पीस लेहनबा हाइबसे मधौ ताय अदुना कोना पीस लेहनना बकोना जरे हर काना कुछ डेवलपमेंट पेनेट्रेट तबंगमे एवरी interior part of the state ta koina penetrate tawung ama pa se is the good sign for development in Manipur na I hajagani MLA Subhash Chandra lamdam asida thikadar engineer singna board lebding lakpa oza amadi Dr. Singh School Hospital lingkhat narapodigi sarang na bakaya thokonjuna miyamda khudong sa da bakaya mayok na halle miyam gi thamak mihut khanbada matik saba mihut khanbagi matam oire haiki Speaker Y Khemsana Manipur के फावरबा सानरोय कया लेकाय लेकाय की क्लब सिंगदगी पुथोखरे अदुबो हाउकिबा सही खरा असुदा शहर की मफम सिंगदगी सानरे पुथोपगे सांग अदुकी मटिक हंथारे हौगलक्रिबा नहारोल सिंह निसागी इपाक्ट इदांग अदुना लेरे मरम अदुना क्लब सिंग सानबुंग सेमगतुना सानरोय कया सेमगतपिबा मथौ तारे हाइखी चारुदम सियासी आडवान एरिया चारबा इनखलेगी So, Masikon Jai Taragadi Club Sinsi, Lobby Daita Sinsi Matakta, Sounding the Lady Isai now MC, Putoga, Tanan Bagi, give the cinema how see a company. Hingminaliba Singi, Marakta, Afaba Mari, Lairaba Matamda, Ing Tapamadi, Nusinaba Purakani Haina Education Minister T.I. Rajesh Samna Fungdokre. Wafamasi ngasi All Manipur Art and Culture amasung Sports Development Society na sinduna Taragani Palak Suba Peace and Harmony gi State Amadi National Award yentopike tharam amada phangdokhibani North AOC da leiba asa hola pangthokpa tharam aduda Manipur Pollution Control Board ki Chairman su oriba MLA L Radha Kishore Padma Shri Award Guru Indira State Minority Commission ki Chairperson Sahid Burhanuddin Retired IAS Muhammad Firoz Khan Singhba Miyoi Kyana Athoiba Mitunglen Singh Oina Sarup Yaki Tharamasiga Mari Renana Tongan Tongan Belamda Thabak Toba Masak Naba Miyoi Singda Athoiba Mitunglen Singna Award Singh Piduna Ikai Kumnabu Utki Chief Guest on Sarup Yakebe Education Minister T.I. Rajesh Samna Makhatana Miyoi Bana Nungaiba Nungsinaba Amadi Wakal Sautopagi Wakal Lolna Mang Tharaba Matamda Nungsinaba Sodana Purakani Kunai Asi Mang Nom the Satnaba Honabada Himinariba Singi Marakta Punna Taudang Lominabagi Tangai Padabalay Fongdoki Apaba Musiba Santi Deva Numaiva Manipur School Way Mangama Kora Smartphone Diagnosis Regional Political Party ama oriba Northeast India Development Party na Mikhal Gamari Lenina Thakiba petition ama Supreme Court na yakre Lesini tara tereki mas taraga matoida pangthuk kiba taraga matoi suba Manipur Legislative Assembly Mikhal gi vote masing thibada asoiba arambe yauki haina party asigi mirep oikiba sapam kebana wakat kibani Kendra asigi postal ballot paper khara konthozam kendra gi ballot box ta yaram badagi Mikhal aduda mahak naknaba lamba amagi khutta yam nakna maithi kibani haina Manipur High Court wakatuna vote masing amukhana thibinaba case sathaduna lakhibani Sahi ama khara helaba fawda karigomba wayal amata pidabadagi laibak asigi khwaidagi wangba court asida wakat khibani Hiramasiga mari lenana New Delhi gi Press Club ta party asigi Vice President Narengbam Beswazit sapam keb amasung atai party gi thaupuba singna pawgi mifam ama pangthoktuna Election Commission na pideba chana kanglon gi wangmada vote masing tiduna senda thumza amadi aranba kayamarum tawre haiki State Election Authority na election ge fal adu lana lauthok kibani Supreme Court na hiram masida asma puthokani haibagi thajaba lai haiki हम रास्ता जाने में तो सही रास्ता में जाना है इसलिए हमारा ये उम्मीद है कि पहले हम ईसीआई को ये बोल दिया ईसीआई ने हमारा कोर्ट के थ्रू आने के लिए बोला है इसलिए कोर्ट के थ्रू अभी है
इसलिए हम वो इसलिए पूरा उम्मीद है कि सुप्रीम कोर्ट ऑनरेबल सुप्रीम कोर्ट विल गिव अस जस्टिस ऑटो रिक्शा टाटा मैजिक अमसुंग विंगर सिंह इम्फाल मनुंगदा चंगहनदनबा गवर्नमेंट लौकिबा फिरेप यानिंगदबा फोंदोक्तुना ngasi ahing nongyai tha asigi taraga mangagi ahing nongyai fawba JSC All Manipur under 5 ton passenger service na sem sare hari government na lawkiba warep asi handokpinaba council ge makai dige haijakre adubu ngasi fawba karige mo wafam amata phongdoroktabana passenger service lepagi khongjang changsilakpani Imphal manung amadi atai district sing fauduna seliba gari sing Manipur gi mapanda sienba gari khudimak sintha lepiyu hari Nambol maibam amasung nambol khori fabadigi Imphal fauba service tabu octo singna ngasi government ki philip ki mayukta rally zatkre Nambol singmang khori faba mamangdagi hauraga Imphal ki overbridge makong koiraba matung nambol maibam singmangda mipam ama pangthoki Association ki secretary L Priona JSC na sangkilapa khongjangda matam punamakta saugatnaba sem sare haiki ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯑꯃꯗꯤ ꯖꯦꯁꯤꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯣꯁꯥꯏꯇꯤ ꯈꯣꯔꯤ ꯐꯥꯕ ꯅꯝꯕꯣꯜ ꯈꯣꯔꯤ ꯐꯥꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯑꯗꯒꯤ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯇꯨ ꯏꯝꯐꯥꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯑꯅꯤ ꯑꯁꯤꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯁꯧꯒꯠꯆꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯤ JSC of Manipur Police lising interago humdoi recruitment lising intera taruki wafam government ki maikidigi metara tare fabugi manungda maram saba pakhum phangdrabadi mathangi numitagi khongjang sangsilagani hairi Manipur Film Sapta Pangchopa Paugi Mifam Amada JSC gi Secretary Kumuksam Romesh Kumarna nauna recruitment pangtuktuna bhaiba bosina singbal loiduna leidingai da lising interaga humdoida pangtukhiba recruitment adu oina satnaragani haibasi re-recruitment gi kangbubu miraibani haiki 2016 gi asumba base asi sungkhan khana biramdana akoi gi 13 gi base sida aran basida government na process sathagi bataragadi akoi gi 2016 gi JC na akoi gi makhan makha kaya gi khongjang changsin jarakani lakliba tang 37 fawbasi gi manungda government ga JC ga Yanabama Poroktragadi Matangi Numit Tang Time Pandagi Akoi Manipur Pumbada Ban Blockade Amati Makan Makha Kayagi Khongjang Sangsinaba Same Saba Lojare Indigenous Minority Socio-Cultural Organization Manipur Sinduna Anirak Suba Imagi Numit Tharam Youth Hostel Kumbalampakta Pangthokre Tharumatuda Ima Sumu Khudol Tamduna Ikai Kumnaki Tamenglong dasu imagi numit tharam pak sana pangtuktuna mama oibu singbu ikai kumnabu utki Jaliarong Baptist Church Tamenglong da pangtukhiba tharamda mama oibu singda khudul tamki IMC na sinduna numit nini chatharakhiba Know Your Customer Prevention of Money Laundering amasung Customer Protection gi training program ngasi Lamphel Leba Institute asigi conference hall da loisinkhre Tharamajuda Sagnaraba Economics Professor N. Mahendro, Manipur State Cooperative Bank ki Managing Director A. Subhas, ICM ki Director N. Ranjana, Program Coordinator K. Joy Chandra Susaruk Yaki. Professor N. Mahendro na Bank na Financial Institution ama oina sale sajin na bada yama section ba mathau tai. Soiba amana bank manghan kiba yai habusi khangna thabak tawhaningi. Amaramda bank ta lakliba mi khudimak mitop amagumna khan kiba yaba thabak tawroisi haiki Malom tuliyama apunba maira paibi lupna sinduna nomagi oiba drug awareness campaign ama Malom Bazaar Community Hall da pangthokre Tharamatuda Nupi Samaj ki President T.S. Ramani Malom tuliyama apunba maira lupki President K.S. Hemabati Imphal West ki Additional SP Priya Darsini Lasham RIMS ki Assistant Professor Gojendra Susaruk Yaki Additional SP Priya Darsini Lasham na Kunai asida thokliba crime singda nupi sing hakting na yarumba haibasi nupi singa thamliba awama thaki ikai kumnaba hantarakpugi maram ohengani haiki Tima mapung oina phadana yamna phaba samajama oira paise mioi myam se sigisna achangba mi amamam phadana oira akanda responsible oiba citizen namamam oira akanda ne bangasi society se yamna achangba society ma oidoripse society sigi basic element oiba akogi individuals mayam se
masi sum mangtharakpa mayam ama akhoi da lakpa ise overall oina akhoi gi society se hattaba society magi maigai da akhoi chatlibane ba tha mari chathagadaba tailoring training program ama tagel khongbal maning lekai de leba ima ibema training center da hokdokre Manipur Building and Construction Worker Welfare Board amadi ima ibema apunba training center sinna pangthok liba training asigi hokdopage tharamda tagel jila parishad member NG Bimola ward member S Memsa Maira Paibi ge secretary Thoithoi Bisu Saruk Yakhi. A critical review of capitalism with special reference to democracy and communism haibasida nomagi eba seminar ama Manipur Press Club ta pangthokre hawdopage tharamda Manipur University ki VC Professor Adia Prasad Pandey Praise Home Mantripurki ki Reverend Father Devasi Pudesari Manipur University ki retired Professor KSS Bemolasu Saruk Yakhi seminar adu the resource person oina Lilong Haurebi College की Associate Professor Dr. K. Kundarani Devi, MU के Professor Singlen Maishnamamadi, YK College Wangzingi, Retired Principal Dr. S.S. Babu Singh Paulna, Democracy Amadi, Communism की matangda paper pathoki. Dr. S.S. Babu Paulna, India da ngasi capitalism amadi, democracy da sayat naba kaya laidibasigi matangda kupna khana nainanam ki damakta seminar asi pangthokpani haiki. RD Graphics के printing and signals advertising की अनोबा head office अमा ngasi Segarot Konjeng Hazari लेका दा Sifton planner Maut की director Neprem Git Kumar na hangdokre Manipur da awon ba ama purak pada RD Graphics nsu asawa mating ama pangsin ba honarak libasi afaba khongthang ni haina director Neprem Git Kumar na phongdokhi RD Graphics के proprietor Neprem Romeo na Manipur da unemployment के problem am laidibasi hantahana bagi pandam da RD Graphics linkat kibani RD Graphics na printing amadi sickness advertising khakta da tarambagi mathakta financial two-wheelers four-wheeler loan service hapsin duna housing laidibas staff sing asidagi saruk ani ahum hengatna ba honari haiki BJP Kangwa Mandal ke sahi ki executive mifam ngasi Kangabok leba Sarojini oil pump tapang thokre Kanaraba scheme sing miyam the Kangan si haiba state mifam na lauki warep singbo mandal asida sumai pak na bahona si haiba warep laukre mifam adu da Thawal district ki BJP ki vice president TS Dadumani L Rameswar general secretary N Raghu amadi mandal ki president Tom Khumanna maru bamiyo sing oina saruk yakhi Bishnupur laiba CI College की नौना classroom taruk sanaba ngasi Manipur Pollution Control Board की chairman L Radha Kisona urep uyung tamkre Thauramadu da college asi के principal Dr. M Mangi Bishnupur Municipal Council की chairperson L Maniyama Professor Ais Nabo Kisona maru bamiyo sing oina sarup yakhi राष्ट्रीय उस्ताटर शिक्षा अभियान रोसागी मखाद सागदब क्लासरूम तरुक अदुगी उरेप उयुंग तंबग मरी लेनना चेयरमैन राधा किशोर हाइकिबदा सरकार की कॉलेज सिंगदा लेदिबा अवार्ड अपासिंग अथुबा मतमदा मेंसिननबा सरकार असिन होनरी लुपा करोड़ अनि संगना सागदुरिबा कॉलेज की क्लासरूम सिंग असि निंगथिना क्वालिटी कंट्रोल तंगनबा मियाम पुन्ना यंगसिनमिनसी हाइकी सेनापति के लियादि की सिंग समापन Taraga Tarieta France Satuna Lever Koda Saruk Yaruba Imum Kuntraga Mari Ikai Kumnabu Utkre Lever Kolge Sahi Sama Surapagalina Pangchu Kiba Thoram Aduda PICE Minister L Diko Naga Hohogi President P Suba Saruk Yaki Liadigi Miyoi Kuntraga Mari Kanga Kibagi Manungda Narakpadigi Miyoi Anidi France Yobangam Kide France tigi miyoi ani halakide miyoi kuntra asoi angam yaudana halaki Lesing masama pantaraga tarita matamadu ki Manipur ki ningtau surusanta masung political agent ISW jikol na miyoi lesing ani saba Manipur labor course chemdana campaign mari thona khaido laga France ta thakibani Thauromadu da wangangaduna Minister Dikona matam amada miyam na hiram khudingda khudongsa daba kaya mayok naramba adu ngasi khumang sauksin mangamle Tadu bi toloi lambi phagat han mangamle afaba transportation lehenba haibusi khungangi sel thumgi phibam phagat hanaba yamatangai fade khunja singna forest amasung wildlife yokhatnaba appeal tawki Kanglei Imalup kinipan suba mapok kumon ke mari lena ngasi kaibi sana part leiba yaibilen general home gi angang singda seng hawai thautum amadi football volleyball na singma kaya khudol pot pikre tharam ka mari lena lup ki president R Kesana Hanbina
ꯂꯨꯞ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯑꯉꯝ ꯃꯇꯦꯡꯕꯥꯡ ꯄꯤꯕꯅꯤ ꯍꯥꯏꯈꯤ ꯇꯕꯤ ꯁꯅꯥꯄꯥꯠꯇ ꯂꯩꯕꯤꯔꯤꯕ ꯆꯥ ꯏꯁꯨꯁꯤꯡ ꯍꯣꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯍꯣꯝꯁꯤꯡꯁꯤꯗꯒꯤ ꯁꯤꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯨꯝꯖꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯈꯤ ꯑꯗꯨꯕꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯥꯎꯕꯗꯤ ꯅꯠꯆꯗꯦ ꯑꯉꯝꯕ ꯈꯔ ꯇꯧꯖꯕꯅꯤ ꯀꯣꯏꯔꯦꯡꯒꯩꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 5 ꯐꯥꯈꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯔꯣꯝ ꯑꯣꯡꯕꯤ ꯀꯨꯃꯨꯗꯤꯅꯤ ꯗꯦꯕꯤ ꯆꯍꯤ 60 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ ꯏꯕꯣꯌꯥꯏꯃ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯃꯨꯁꯪ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯛꯇꯒꯤ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯇꯝ ꯈꯔ ꯚꯔꯥꯗ ꯂꯩꯔꯝꯕꯅꯤ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯀꯥꯏꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯥꯛꯁ ꯄꯥꯏꯌꯣꯅꯤꯌꯔꯁ ꯀꯃꯤꯇꯤ ꯅꯥꯎꯔꯦꯝꯆꯣꯡ ꯈꯨꯂꯦꯝ ꯂꯩꯀꯥꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ Quick zone gidi tata college di mamal suma phang kuding cham mane yo suma ngaro pista chalabni na adu suma takta superlink footing gi offer me amum piri sidi tas electric run no sin bagum na yo tisin ba du di sana gi mohut yang na sin ba ya India gi ahanba national awardee government of India na piba silver dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungaraktaba singbu, phanba ngamba amata ngairaba upaidi, Jolip syrup, amasung capsule. Diabetes singidamakta Jolip capsule chabiyu. Come and join Comprehensive Concept School Sangaipur. Kaidawina kanano kaigino kaidawiyo masi pumna noi lebidi gari ahan maga tongba ngamdrabane pura laga tongni khaliba namai doi kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu Imphal Finance na salo ai jo ahan ba lei ngamdra Imphal Finance tagi loan oine lori Imphal Finance na nongmudi manung de gari loan lobu yabni putong chaba pijari adom na pam makhal gari kudingma lobu bayagna Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu ephagi GSTR 3B return file tawbagi aroiba numiti lakliba May kitang kundani sale changdana return file tawnabagi damakta Old Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Admission started for BSc Nursing and GNM in leading hospitals like Yashoda Hospital, Care Hospital, Vijaya College of Nursing at Hyderabad. Eligibility for BSc Nursing, 55% in Science in +2, for GNM above 50% in any subject in +2. Contact immediately Green Healthcare Solutions, mobile number 09544 299 111. Break itungda makataba pau pizari Tha asigi haukiba tang taragi nungthilda Koirengaida BSF camp changpham manakta bom pokhai handuna misi mina yahun khiba thodok adugi mayukta laikhidraba basi khongdigi ningombam ningthobagi laikai gi maira paibu sing amadi club ki member singna wakat mifam ama basi khonggi lamlongda chathakre mirakta bom pokhai hanba yaningte haiba play card kaya sizinakhi Lakriba Metara Mangada Kundrapam Kindrigi Uyum Pokta, Chief Minister na Kungang Sasi, Mission Yauba Lakpa, Boycott Tanganaba, Hekak Mapal Maka Lekaina, Ngasi, Pangtokiba Miyam Gimifam na Warib Lokre. Uyum Pok ZP United Club Organization na Mifam Sigi Matangda, Maida Lupke Secretary, Ais Malem Kombina, Sagol Mandigi District Hospital, Hongkibagi Watok, Loisindringaida, Chief Minister Lakani Haiba, Tabada Hiena Koisauna Hale. Hospital Hongloi Haidriba Fauba Chief Minister Kundrapam Kendra da Sangbada boycott tonaba warep laure haiki
खुंगंग चलू हाइबा मिशन असी लाकनी हाइना लेपिरिबा फिरेब असी अखोगी डिस्ट्रिक्ट हॉस्पिटल असी थुबा मतमदा साबिरनी अखोई थुना लाक्तुनै मांगोइना साबिरनी हाइबा फिरेब असी थंबीदा बतारदी अखोई हाइरिबा अखोई नुपी लुप अदगी खोई खुंद्रापम केंद्रगी मियामना अखोई हाइरिबा मिशन असी बोयकॉट तौजगनी हाइना ngasiगी वारेप अखोई मिफम असिदा वारेप ओइना लौजरे Kadana World Environment Day gi mangwena Jiribam gi Kalinagar gi manung sanba Lairembi lampak ki akoibada Kada Jiribam District Committee amadi Ideal Youth Society Lairembi lekai anina usara kayamarum thakre Prospect of Youth in Manipur haiba hiramasida Innovative Change Collaborative Tax Mahindra Smart Academy ga kusam naduna Career Counseling kam Seminar ama Hotel Christina da pangthokre Saruk Yakiba Senior Advocate Irom Lalitna Nahage Punsi Haibasi Laikom Apetpagum Semning Bamong the Semba Yaba Matamni Matamasida Afaba Lambida Sem Krabadi Kunai Sakut Kaduribani Kunai Amada Ahuma Purake Hadabadi Naha Kaktana Ngamgani Naha Singbu Afaba Lambida Pusinaba Honabada Waza Singi Taudang Sawi Haiki Catholic School Kansipurgi Ahanba Alumni Meet School Asigi Auditorium da Pangthokre School Asigi Lisingin Tara Taretki Alumni na Sinduna Pangthokhiba Tharmaduda School Asigi Principal Sony Thomas Vice Principal Kanta St. Joseph ke Principal Victor Su Saruk Yaki Madam Moy with us today? No. No, second is all. We don't. Madam Ratna. Blue Orange International na Sinduna Jun Kungani Toy Amasung Kungumdoita Gawati da Pangtokadaba Grand Fashion Taramda Manipur ge Mahus Ngadaba Singi Auditionama Thangal Katia da Leba Indigo National Zeals 21 Stoda Pangtokre Auditionadu da Nupanupi Kungatari na Saruk Yaki Kumbi Kendra Progressive Farmer Association Sinduna Disabled Singi Certificate Yentopugi Tharam Ama Wangu Nauda Kong Makhalekai Mantapta Pangchokre Tharam Aduda Wangu Barayangbi Gram Pansake Jila Parisad Member M. Brozen Kumbi Kendra Farmer Association President S. Dinesu Sarukyaki Pradhanmantri Ujjwala ki makhada Moirang Kendra gi tongan tongan mampham dagi khangalaba beneficiary kuntraga nitoida lemna gas yanthokre Maipia Gas Agency Moirang na sinna kwakta kuman da pangthokiba thauram aduda Moirang Kendra gi MLA P Saras Chandra Moirang Municipal Council gi Chairperson M Romi Bala kwakta Gram Panchayat ki Pradhan MD Ibungosu Sarukyaki Maipia Gas Agency Moirang ki Manager M Rajuna Agency asina scheme asigi makhada beneficiary leasing Amaga Maudraga Nitoida Gas Pangan Kre Haiki MLA P Saras Chandrana Isage Pangam Chokpa Hak Tanbada Lairaba Ina Kunba Karisu Kenaba Laite Kungang da Ladiba Miyam Nasu Isage Pangam Chokpa Hak Tanduna Sakutpa Thong Manaba Lamdam Ama Ohensi Haiki All Manipur Filmmakers and Producer Association gi Nauna Thau Punanaba R.K. Chandrakumar President Premjit Nauribambu General Secretary Oina Khankre Hauzi Makatana Thabaki Paulo Bisi Hauzi Thabaki Pau Pizari Delhi Police Central Armed Police Force ta SI amasung CISF ta Sub Inspector Launabagi Staff Selection Commissioner Often Competitive Computer Based Examination ama pangthokadori Masaga sahi kundagi kungamanga fawada laiba graduate orbasingna April ani fawagi manungda online da register tabu yagani June mari dagi tara fawa exam pangthokani Imphal dasu examination center oigini hairi Central Armed Police Forces ki Assistant Commandant khara UPSC gi kuthang da logodori apunba post masing sahum maudraga nipani BSF ta post humpu CRPF ta post sama humdraga mapan CISF ki post marfuga mari ITBP gi post nifuga taruk amadi SSB gi post kunga tariani masaga sahi kundagi kunga manga fawgi manung da leiba graduate pass torba mi singna mege tang kunga matre fawgi manung da darkas tharakpa yagani parikha center Imphal da oigani August ki tang taragani thoida parikha pangthokani hairi
UPS sina combined medical services exam pangthoktuna tongan ba post samri yankhai ke mari lawgadori posting adudi ADMO Sahum AMO Taraga Taruk amadi JCP Sama Kuntragani Pani Masaga Sahi Kuntragani Trey Fabugi Manung Daleba MBBS pass Taraba Mio Singna Megatang Kungamanga Fabugi Manungda online da darkas tharak pa yagani parikha center imphal da oigani July kungani toida parikha pangthokani hairi Matha ke thabak ke paw asigi hena akupa marol bauprada leba job center dagi khangba yagani hauji makha tana tongan paw kharaga amuk pizari Laikidraba MDU ki Bhim Sabaharaga Kangnaba Thoksom Manawbigi Mingda Maki Imung Manungna Mongsaga de Leba All as Homda Sagden Ama Katkre Pandit Ningthosam Khelchandra Samag Amasuba Ningsing Tharam Cultural Forum Manipur Sindra Manipur Hindi Parisat Imphal gi Holda Pangthokre Tharamatuda Forum ge President Professor Huidem Bihari JP Women College ki Assistant Professor Y Romesu Sarup Yaki MS Manipur Pangthokpa First Manipur Sangai International Digital Salon Listening Taraga Taret Haina Ming Thonba All India Photo Competition da Mako Mothang Taraba Singda Manamatum Yentopiki Tharam Ama Lala Mungtakelam Rekai Youth Development Organization Club ki Sangnen da Pangthokre Tharamatu da IMC ki Corporator Amadi Images of Manipur ki Patron Member Hizam Newton Sandrana State Asida Photography ki Lamda Images of Manipur si Founder ni Club Asige Secretary Zanendra Maibamna Lauriba Thaudambu Thagat Pafungdokhi Tharam ki saruk amu oina Photography Institution asigi Anisuba Batch ki Diploma Course ki Certificate su Yentokhi Assembly ngarang Imphal da leiba forum ge office ta pangthoktuna warep kaya lokre thoram aduda forum ge chairman S Mangol Zau yauna forum ge thaupubi amati members sing yauna film ge lamda thabak tariba miye kyana saruk yakhi General Assembly na lawke warep singdi film forum Manipur gi mathang gi tamdgi sahi ahum da sangdokpa film forum Manipur amati forum asiga chatminaraga pangthokpa film festival natraga competition singda chairman secretary amati festival committee yauna members sina competition da yawba yahandaba forum da guilds yawzage haina lakpa anoba guild sing hauzimaki oina loksindaba senior writers guild Manipur gi maming nauna senior writers and playwright forum Manipur haina sakhang ba shina singba warip kaya lokre wangang kiba singna phongdona kibada film policy gi matangda lenga ana khangsin osinadana tumina lesinba yaroi film gi thomas singna lenga ki matakta akan makhongjang sangsi lakchingaida lenga ana film gi policy chana hangedabani film forum Manipur ge thawpuriba singda miyamna thajaba thambiyu haina wafam sing phongdona ki breaking the silence campaign timna leptna chatharakiba menstrual hygiene management ki mass awareness program gi sarukam oina ngasi Taudai Fellowship Tamelong District Headquarter da pangthokre tharamadu da founder CEO Urmila Sanam Tamelong amasung None District ki coordinators Agui Kamai Urkul District ki assistant Sylvia Rimai su saruk yakhi hauzi makata nangasigi sanabagi Paulo bisi Housing asigi sanabagi pau pizari Konthosam Youth Unit Club na sinduna April kungamari dagi chatharakiba ahanba state level men's open volleyball tournament ki mapu MPS sina oikre Konthosam kangjabungda ngasi sanakiba final the MPS sina NYB ebu set ahum sinoda thoiduna champion oikibani Tournament asigi ngasi losinbagi tharamda Sports Minister Letpao Haukip MLA Sapam Ranjan Manipur Pollution Control Board ki chairman L Radha Kishore Yaskul Kendra ki MLA TA Saita Brata su saruk yakhi Minister Letpao Haukip na Konthosam kangjabung asi Khelo India ki makhad semgolagani Sports Haibasi atoi ahen kak sanaba natna sports ki spirit of susangi haiki winner oraba amati runners up tarba team da mana matum sing yantoki
All Manipur Mukna Association gi miya makada Wangu Tampa Lairambi Mukna Association na sinduna Mapan Suba Tampa Lairambi State Level Mukna Tournament Wangu gi Tampa Lairambi laibungda ngasi pangthokre. Haudopagi thalamda Kumbi Kendra gi MLA S Bira Association gi President S Dezamni Jila Parishad member amadi Pradhan Singh saruk yaki. Tournament asida Sanaroi Maudraromna saruk yari. India da Wusu Masanagi course in Magul Hengan Hanaba, Pandam da Wusu Association of Indiana, Sports Authority of India Kusan Maduna, India ge Wusu course in Oba, training course ama, May Kundagi Kungataruk Faba, Infala Pangcho Koduri. Course si Vising Sports University ge Professor Marina Takpi Tambigani. Course sida India ge Wusu course Sam Henmana Saruk Yarbayai. Amaramda, Asian Games ki damak National Coursing Kemta Saruk Yarba Indian Team gi Sanru Singh, Vising Sports University Yamasung, Sanjong Sports University da Foreign Exposure Training oina May Kundagi Jun Taraga Mapan Faba Tatkaduri. Khonsel asida India ki team ki manungsana senior coach Sachidananda Mayang Lambam, senior player Mayang Lambam Gyandas, L Sana Tombisano, Y Sana Toy, and Rosibina Amasung, Y Jason Yauri. Kanglaipak Mixed Martial Arts Club na sinuna Manipur ahanbu ina pangthokadoriba Manipur Fight League Weight on Bigi Thoram Singzamai Supermarket ta pangthokre. May talaga mga amasung taruk ta pangthokadoriba league asida Nufa Fighter kuntraga nipan amasung Nupi Fighter talaga Marina saruk yagani. Martial Arts Club ge Secretary Frank Nandaibam na martial art hairabam yoy kaya makoi ki tungi lambi leitabana lamkhang da mang kibai sina martial arts ki fazab kaya mang tharak pa adudagi kanana ba pandamda lik asi sinmani haiki hangaga masana sida khoina tawraga moi gi mind se khoi gi drug rom de gi khitang distract tawba ngamra na su khoi si pandam da su hangjabani Odisha da June taruk tegi pangthokadoriba kungamatu suba sub junior national championship for boys and girls sepak takraw da Manipur team sen bagi damak trial selection ama May talaga mga amasung tarukta haingang makhaleka da leiba All Manipur sepak takraw association gi ground da pangtholagani. Association gi makhada register torba Sanuru Singna numit asig ayuki pung tareta report tawro na ba khangalakli. Salaisa apunba Luptilna Hawalak Liba Angang Singda Huye Lalong Tangta Tambiba Ngasidagi Wahengbam Yimzaw Larimbi Imagi Laibungda Hawkre. Hauzima Katana Sanabagi Pau Karagamok Ningthousand Boyadigi Pangbigani. Manipur gi Trau FC Sathariba Second Division League ki matching sanaba loikre. Group C gi league table da point kulumdoi phangduna league asigi final round gi matching mai paktuna I league ki damak sem saba hokre. All India Football Federation na sinduna sehi sigi March ki tang taramari degi team taranipan group ahum thokna khaidoktuna home and the away basis Sathariba Second Division League ki ngasi Khumulampang Main Stadium da sanakiba Trau FC gi aroibo home match da Langsning FC bu goal ahum amada maithiba piki match asida mai pakiba Trau FC gi goal singado ngangbam nauchana match ki kuntramari subamadi nifumapal subaminita goal ani sanki atopa goal aduna Rising may basumna match ki yang kai mapal suba minita san kibani match asida mai tikiba Langsing Football Club ki amatangar ba goal adu kickball lang pale na match ki marifutara suba minita san ki match asida Langsing Football Club ki team captain Brawlington da match conduct tokiba referee na yellow card ani utpadagi match ki marifu humdoi suba minita red card utuna fieldagi mapan thohan ki amarom da team asigi sanaroi goalkeeper Prolixon Dhakar da match conduct tokiba referee na yellow card utki. So okay, regarding the match, we are trying to fight, but last winning or losing is a part of the game. So we lost 3-1, but still when we go back, we will try to do a better for the rest of our next tournament. So this FIFA only would like to thanks, and I would like to thanks the crowd also, and I wish the our very best to Trau for the final round. Thank you. Shillong dagi khoi winner league handak season ki oina champion ni makoi na yam kanna fight pb khi adu ko gi
प्लेयर सिंगना दुकी मतिक यूनिटी लेना हवा याव सान मंदना मकोय ना कोई प्रेशर खाम ngam kite aduna manipur gi babok singsu duki matik हवा याव ना प्लेयर सिंग दा मुक्ता encourage to biduna bangan happy bigi tamak babok singsu कोई ताकत पर पहुंचरी फाइनल राउंड की दमकता कोई बेंगलोर द चलगनी अदना मयाम दगी कोइना आशीर्वाद अमतंग टीम सिगी ओना मणिपुर खंबीरगा आशीर्वाद मंगो पीबीओ हाइतना की कोच अमोना याम द थमजरी थैंक यू वेरी मच UTA Yumnam Lekaina point Samri Marfutra Pangtuna Sahi Sigi Taramari Suba Governors Taekwondo Cup Manipurgi overall team champion Oikre All Manipur Taekwondo Association Sinduna Tha Sigi Tang Taradagi unit Taramangagi Nupamasa Amadi Nupimasa Taekwondo Sanaroi Samri Subna Nipan Saruk Yaduna Komalampak Sports Complex Ki Indoor Stadium da Satarkiba Taramari Suba Governors Taekwondo Cup Manipur Ngasi Lotion Kre Pangthokiba championship asida UTA Yumnam Lekaina gold kunmapal silver kunnithoi bronze kulhumdoi punna medal humputra mari amadi point samri marputra phangtuna overall team champion oikhibani NSA Kumal Lampangna gold taranipal silver taranithoi bronze nipal punna medal kuntranipal amadi point sahum phangduna anisu position takhi Sai RC na gold nipal silver taranithoi bronze tarahumdoi punna medal kuntrahumdoi amadi point sani kuntaruk phangduna ahum sub position takhi Manipur Table Tennis Association gi miyang makhada Manipur Veteran Table Tennis Association na sinduna nupi sanaroi taratare yauna punna table tennis sanaroi nifuna saruk yaduna Dem College campus leba indoor stadium da satharakhiba tara suba mutum tomba amadi mutum Shankar Memorial Veteran Table Tennis Championship ngasi loisan khre loisan bagi thoramda Canoeing and Kayaking Federation of India gi Vice President Jotin Waikhom Manipur Veteran Table Tennis Association gi President O Digendrana thoram mapu Sing Oiki Satarkiba Championship asigi ngasi aroibu nimit ki pangthokiba Women's Open ki final da S Asalatana and Susila Buset ahum sinoda maitibu biduna title lokre sahi humpumunga mataki nupagi singles ki final da G Prafulo Sarmana Ais Rajendrabu set ahum anida maitibu biduna title lokre sahi yankai mataki nupagi singles ki final da S Sandra Sarmana CIS Lokendro Buset ahum sinoda maitibu biduna champion oikre sahi nipu mataki nupagi singles ki aroiba match ki sanakibada TS Dharmendrana Y Subhaschandra Buset ahum sino taramathoi mapal amadi taramathoi ahum da maitibu biduna title lokre makok mathang taraba sanari singda certificate sing biduna pongning thaugatke Manipur Rifle Association gi miyang makhada Imphal East District Rifle Association na sinduna ngasi dagi Komalampak Sports Complex ki shooting range da Mapal Suba Imphal East District Shooting Competition haukre thoram masida Imphal West District Rifle Association gi Secretary Ais Tikendrajit Nongin Integrated Business Solution Imphal East ki Managing Director Lenin Huirom Amadi Imphal East District Rifle Association ki President and Indrajit na thoram mapusing oiki All Manipur Football Association Sinduna Tha Sigi Tang Taretagi District Mangana Saruk Yaduna Komalampak Artificial Turf Ground Sanaba Hokiba Tarom the Shuba Sub-Junior Girls Inter-District Football Tournament ki ngasi ground asida sanakiba ahanba match da District Sports Association Kaksingna District Football Association Thawalbu goal taramatoi sinoda yamna laksana maitiba pikhi Tournament asigi anisuba match ki sanakibada Imphal West District Football Association na Imphal East District Football Association bu goal ani amada maitiba pikre Sathariba tournament asigi mathangi match tha asigi tang tara taruki nungtilpung amatabada District Sports Association Bisnupur amadi Imphal West District Football Association ga sanagani anisuba match nungtilpung ahum tabada District Football Association Thawbal amadi Imphal East District Football Association ga sanagani Manipur Kang Association gi miyang makhada Gopaldem Kangkut High School na sinduna tha asigi tang tarani thoidagi Kangkut tarena grubani thongna khaidoktuna Siri Gopaldem Mandop High School da sathariba ahanba led hawbang kulabidu Memorial Likam Knockout Kang Tournament ki ngasi sanakiba match da IWKK Usekon Kangkutna Singthang Lanembin Nambol Bamdiar Kangkutpu Panjil Taramanga Tarahumdoida Maitiba Pikre Hayeng Kangsang Asida Thangmaiban Kangkut Amadi Nikon Kangkutka Sanagani Thagasari Makata Nangasi Oikiba Ingasagi Pau Amuk Lobisi
Environment Director teki phangba ngasi goi khiba inga samari nuju gi pauda khwaidi gi sa khiba Celsius degree kontrani thoi dasmik yangkhai mapal khwaidi gi ingba Celsius degree tarani thoi dasmik marfu tara manga nuksita ya wising maneng di sang maximum da sada marfu tara manga dasmik yangkhai nipal minimum da sada nipuni thoi dasmik suino taruk oikhi ngasigi nong suki bagi sang suino dasmik suino ani millimeter ni hauzik loishalakpada maruiba pau amuka hana Chief of Naval Staff Admiral Sunil Lanba ngasi ahanbo ina Manipur da lakre INA Museum yengkre Tourism Department of Miyang Sangbi Dabadagi Manipur ki Fazaba Mafam Oriba Khofum Tampak Lam Koiba Singi Lam Tungpam Oiba Ngamdri Amasung Manipur da Lady Balopam Singh asi organic farming ohenjuna Manipur asi organic state ama ohenna bokona batangai fadre haina Kisan Morcha BJP ki President Navakumar na haikre ngasi gidi ISTV na mayam na pijari ba pau matang ngasi da loizare miyang tabiri ba mayam puna mapuso amuka hanak kurumjari